Changlabadi Handokloidabani Haibagi Chap Chaba Wakhallon Lei haina Peace and Protection Committee Chakpa phayeng President Angom Jeeten phongdorakli. Wafam masingasi Peace and Protection Committee Chakpa phayeng na sinduna athoba singining singkubam maikhum hangdokpa amadi haigat leikat tambaga mari leinana phayeng konsang na pangthokpa thorom amada mahang phongdokibani. Thorom maduda Kokomigi Coordinator TS Somarendro, Kokomigi Spokesperson KH Athoba, Imagi Mairagi Kokonbena RK Sunita phayeng awang laibungi khulakpa N Toyai Chakpa phayeng makha laibungi khulakpa E Borajao, phayeng GP Administrative Committee ki Chairperson Angom Gojendro, Sengmai AC ki hanagi MLA Ningthongzam Biren, phayeng apunba nupilup ki President A Tomalei, phayeng apunba umang committee ki President A Leibak Chong na chingbana athoba mitunglen singoi ki. Thorom madugi saruko moina athoba mangagi maikhum hangdoklaba matung athoba mangagi imungi miyoi singbusui kaikum na budki. Thorom ga mari leinana Peace and Protection Committee Chakpa phayeng ki President Angom Jeeten makata na hai kuki singa Naknana Laiba phayeng khul asi mamang chahi ki me humdagi haurakiba lan asina awaba kaya mayok na hale tungi charon churon phauba kuki haiba phurup asi yamna phalamde haiba khanghaunaba maikhum hangdokpagi thorom asi pangthokpani chahi amaga tha ahum chupna chatharakliba lan asi loishin ge hairabadi nahana loishin ba yarabani Central Force na kuki phurup sing asi ngaktrabadi makhoi maithigani khangbadagi Assam Rifles lokthokpa yaroi haina khongjang jangchilibani lan asi thengnanaba athoba kaya Leptana Thorakli, Maramaduna Mipung Pudimak, Amato in a Punsinduna, Iram the Masikan, Nabohonarasi Haina, Mahana Makatana Fongoki. Narang Hamakta, Akwe, Kanoda, Hausi, order to Ega and Tauriba, Akwegi, 9 Assam Rifle, Aduga, 22 Assam Rifle sing as to Sampuramasum Kango Pita Lady Report as you. Lakokra Matamda, Makoiki Peking the Assam Rifle later, Namaro Haibagi. Mata kumena akoi Assam Rifle sinje lakopik no to report asi kari maranggi no masi moi maningda moi Assam Rifle lady haibasi moi puning da khanbadagi haiba Assam Rifle sinje lakopik no Central Force lakopik no haiba ne moi na haise adu ta gadi aina haning ina tangai badan moi da saktung to ra akoina sakhak to ga piraga leiba force akoi taseng na pamure taseng irepa isati kallase nga se tar gadi akoi ilhumi akoi gi tangai phadaba thaudang amagak ne habisi dai to taseng na leireba aduna tangai phadana sigum gi tangtu laitaba figure ama khangmina se tar gadi Central Force ge lakthok biro akoi ireipak sibu nungsiba izati sibu nungsiba akoi ipurup mayam am leiri ichil naw mayam am leiri basingina taseng na thengai na rakanda ngam thokna bagi khudong sabadu bibiyo